Kabar Touthoklaga Thamba. Kabar Touthoklaga mayat dafung toutring da Aising lek Hanba yade. Karigumba Maramamadi lek the Yadrabadi. Lafuna Chumba Matadaraga Tangadabani. Natrabadi Asina Awabatai Haina Tazana. Masisariat the late of Aran Buakul. Asumna Ahing lek Trabasu, Kabar Touthoklaga Kali Thamba yade. Uama Fazilaga Tangadabani Amsung. Yamdra the Kabar Manung the yacht park amateur way was a Tangadabani Haina. Khanba musung Thabaksing Touba Asila. Sari at the late of Wakal Sagat Wafumni. Hazard Abu Sufyan Raziallahu Anhu. Hazard Umar bin Abdulaziz Musung Hazard Rabia bin Kaisam Nating when a Sidin with Kayan Gimamang the Masamasagi covered of Thok-Hanba. Amsung Kabar Singadu, Sang of Kanabus Tankide. Kabar the Lepak Haaba. Kabar the Lepak Haaba is Sunnah Oiba Nyam Destiny. Lukumlum Thamba Nakal the Gilaglaga. Lepak Letum Waiter Senator Makhol Waiter Kubam Ohumla the Hapa Sunnah day. Ahan Bahapa the Minha Khalakanakum, Anis Bahapada, Wafiha nu Idukum, Amasung Ohumluk Subhapada, Women ha no Krizikum Tarat no Khara, Songane. Adumuinamo, Lepak Hapa mi yamne innervadi. Kudong Tabum from Mamadi Hector Lepak Hapa Yai. Adubu Yari Maki Sunnah Amal Tone of Hotnaka. Kabarda Fop Haaba. Mayat Kabarda Thamba Matangda Wan and Natragu Ubanga Fop Haaba Matangda. Mafum Khara Mayat Adunu power of the Lukum the Gihoga the Benamusum Nupi Oiragano, Kuya the Gihoga the Beni, Natraga, Nupanupi Animaki. Kabar Mayai the Gihoga the Beni Haibu, Nimamat Sarit Late, Maramadna, Tabakto with a comb the Maike the Gihobayai. Masida Nupano Pigi Kenava Karisulate. Kabar Loisillakpada Makhol Thok-Hanba. Kabarda Fop Haaba Matangda Lepak Hapada, Makhol Thok-Hanba yade, Napi Yauba Lepak Hablu the Bani, Kabargi Fazit Kidamak, Khara with Sambal, Chup Adu-Wamatol Yungba yade. Kanaguman Makok Yungba yade, Chup Yungba, Tianguna Yatpak Yade Makhol Thok-Hanba yade Amazon. Sambal Kawda, watch it Mabunga Mapalum, the Touthoklaga Kanabiyawi, Masi Sari at the late of Aran Wakalni, Punna Bidat. Kabarda Usha Yungba. Kabar Matak the boy Masana Sangbrin Yungba Sari at the S.A.W.gi. Masira Office-Yagi Lamtani Amasung Bidani. The life of the Masi Thadokadabani. Wafum Masido, Mad Kenaba Uribo, Asigi Matangda Tarbu Ulmaya Kiram Hai. Allah Kabar anida Kabar wala Simbu Azapiri Haibu Wahei Matangda Khanghanbiki. Khazur Masa Amana, Ani Touthoklaga, Tankai Amamam Kabar Amamam the Yungbirame. Aduga Haibirame, Usha Sing Asi Kangdriba Pawbo, Makhol Anibu Azaptagi Kom Thokbibi. Atong Mumfum the Usama said Adu Yung Lavamatung Azapu Kai Thokpinabadua Tobirame, Madidagi Azapadu, Thok-Hanba Hai. Masi Huzur S.A.W.gi Kaki, Akanwa from ne. Karamba Kabarda Azapiri Haiba, Huzur S.A.W.gi Atopa the Kanagumba Matana Kangbo Oikhokta. Taugasi Matangda Allah Nabi S.A.W.gi now. Dunya the lady the Masing Tingam than a Sahaba Kayasiki, Adumoinamag, Kanagumba Amafawgi Kabarda. Allah Rasul S.A.W.gi na Usha Yung Biram Day, Amasung Yung Labasu Hai Biram Day. Allah Rasul S.A.W.gi Sahaba Sing Manundagi, Hazrat Buraida bin Husayb ki Atopa, Kula Fire Asidin Amasung. Touba Thagwang Lava Sahaba Amafawbana Makogi Kabarda Usha Yungba was yet Towam de Amasung Kanagumagi Kabarda Su Usha Yunglamde Hadisasibu Bayan Toriba Hazrat Abdullah bin Abbas Amasung Hazrat Zabir bin Abdullah Raziallahu Anhumana Azaptagi Kai-Thokpin of Toram Bagi Wafam Su Late Asumna Sahaba Sing Matung the Tabiin Taba Tabiin Amasung Mustahid Imam Kaya Dunyadagi Hankre. Adubu Kanagumba Amagi Kabarda Usha Yungkide. Maramaduna Masibu Dingi Thabang Nemasung Sawamni Kalag Amal Tawamsung Hainabi Thamba si Bidat Tsali. Masigi the Mug Yen alone of a Tauro Dabri. Kabarda Nung Yungba. Kabar Laying than a leg the Mafam Nate. Other Nung Yung Sillaga Mafamadu Kansimba Sariat ki Khilafni.
hadis karda kabarda nung yungbadagi thingi maram aduna mi khudingmaki kabarda nung yungba yade adu moinamak Quran hadis amasung sarit ki sangnairaba miyoi din gya choba thodang loramba loina takpi tambibagi sinfam da leiramba maramdagi mafam kayada mahaki satra sing leikaba asumna achowa pir mahaki murid masing yamna anakpa arapada leihoba maramdagi kabar ge jarak kidamak lakpa sing kabar masak khangnabagi damak nung yungba yai jaruri dinate tawigumbasung nung da Allah Muhammad amasung la ilaha illallah Muhammad Rasulullah na chingba ibadi jais nate mi adugi amasung mapagi ming na chingba khat igadabani kabar pakka tauba ipa ima ichil inawgi kabar mafum kaw khidnaba amasung atopa mi mathakta phumjindanaba kabar gi maikai mariba pakka faklang khajin ba jais nate Bidat adum moinamak sa kai amadi mafam matamgi amasung darkargi matung inna kabaristan gi akoiba pakka fencing tawbati yai karisu kaide